Tamzari. Welcome back to Wanderlust Ita by Syria. I ngasi se South Korea gi part 3 ne aina haizagadoi part 3 sida aina cover tawgadaba lamdi Busan and Suwon. Ado aina South Korea se 2 weeks chatlubane da aigi keno do travel journey do tharaga 2 weeks. Ado sigi blog sigi aroibada mayamna khawrang na ngaiba South Korea Chatpada Peisa kya na konagadage haibado ai haizarake. Aduga I'll let you know how much I spent during my trip to South Korea. Please enjoy my video. Ahanbada Suwongi Suwon Fortress Wall Sigi mafam se Seoul dagi around 30 minutes muk chatlaga laye train da aduga sigi mafam se mogi kaino khogi lan gumba lakpa matamda ngakthoknaba moina sakhiba wall ne bako adu sigi manung sida mogi Joseon dynasty gi King Yeonjo haiba magi palace lairame adu sigi mafam sida mogi sagi ningthau sigi magi mapa gi remains singsu honor tawraga thamme na hai magi mapa se kain tawge da moina ningthau oirakadaba asinki di opportunity laibane da magi masa makpokpa magi mapase ningthau se sisina mase chara helalaga hatoki na hai ko jahi kuntaret adai duta hatokpi gi na hai adumaina leirame ado sigi manung sida moina every Tuesday to kaino se Sunday bawba moina martial arts performance tawe ado pung 13 da ado chatlaga di sigi se yekmiyo yamna nungai bane da ai hapitang ucharake mogi martial arts performance to Mathangda Busan gi first Hyundai Beach se mogi South Korea gi amna phawba beach amane ba ko the series ta so am yawbane ada sigi mafam sigi manakta metro station bus stop ka loina bag laire aduga leifam chafam ju loina phange ko ado khara di tange Seoul gi mathangda si gi mapasna khara tange ko ada si mafam sida yengba yap sa khogi aquarium ka ka to dum changa yengba yai aduga manakta khogi mogi local market adagi street cafes aduga entertainment street khara leirame adu ka explore tawba yai Mathangda Gamshon Culture Village Sigi mafam se moina Santorini hairaga su khangnei Santorini of South Korea hairaga su khangnei ado ID si se hek yopaga ID North East oina male ko khogi Mizoram gumba Nagaland gumba da moina Chingmai da yum mayam saraga leibado adu oina male ado sigi manung sida moise yum sing se ko machu tawraga leirak khulak se leirak macha se moina loina bag artworks mayam tawraga street arts dagi khogi show ga se khoi love locks ga se mayam thana ko ado yamna phajai aduga cafe macha nuksi bisu yam leirame ado explore tawbada khoigi Instagram da ngawbagum mi leidana ko adugumba do photo nambam phajaba yamna layasi one of the must place to see haitare Busan da laadi Mathangda Jagalsi Fish Market Sigi Fish Market se South Korea gi largest market ne aduga sigi mafam sida makhal gi seafood mayam am phangi dukan sing sigi maning sing da mogi restaurants mayam am leba ada restaurants da moina baby kaino se baby octopus se moina hingna ga chai ba ko adumaina chanai ada swai mafam sida kainoga leirame thambauga phange ko ada thambau do aina haraumandana leira laaga khogi mogi beach mapanda phamaga thumnamaga adaina charaga nungdang ama lelakhe dumba nungsi ba kaino nokningba memories mayam ama collect tawre
anda hedong yogungsa temple sigi temple se buddhist temple ne buddha gi birthday numit ko mogi sigi kaino se temple se moina paper lanterns ma'am tawraga decorate tawe ne hai matam du da yamna phajaram gani khalle ado sigi temple se kam unique oige da samudra gi nakan gi chingmai sida ko nappaga sai ba adu yamna phajai ado Busan da la adi sigi temple se soidan maki yengbiyo Aroibada Kwangan Degyo Bridge or Diamond Bridge sigi bridge se yamna Busan gi yamna famous oibe spot ne aduga moina ne ship kumba acho acho balak pase sigi thong se mayai khaido aga kaino tawreba khaidore eba adugi do yengba yamna nungai ado sida akhoi se Busan the last night oina happy evening walk chalaga loisille e Busan gi trip to ado ai hojikti budget ki matang da hajarake somna South Korea chatpagi visa apply tawbada bank balance show tawbada kar oi bank balance sida minimum 1.5 to 2 lakhs adumaina thambiyo somna 1 week kuma chatninga ga diko ado consistently for 6 months oigedaba aduma laire mathang da South Korean currency moise South Korean won sizne currency se aduga 1500 South Korean won ga akhogi lupa chama ga mane akhoina paisa chawba hel hai tar su ko moina cost of living yamna chawba heleba ko wangba heleba adutuna keep in mind aduga mathangda hotel accommodation se Seoul ga hainaragati atopulam singdo khara hongdai ado atangma pa Seoul gi oina budget se haijara ageba Seoul sida within 30,000 gi budget ko kaino adum nungaiba comfortable oiba hotel budget hotels mayam ama phange ado somna backpacking trip kumba budget ta hena munna yengagati hostels kumboina book tawbiyo hostels book tawbana hena ahongba mu adudagi mu hongdaraktoineba aduma laire mathangda chaba khotpa se somna restaurants adum chage hai taradi obviously you will be spending more aduna street food kayama explore tawraga mogi street food singsu explore tawbiyo aduga chabiyo aduga kenosu mogi 7-Eleven stores 24-hour hangba dukan singse sida ready to eat meal loina phangeba South Korean food su phange aduga kenosu cup noodles mayam su phangeba ko adudum lairaga halaga koina kaino da dum chabe park tabu phambak bu oiro natraga hotel da poraga hotel da dum chaba do kaisu kaide aduga traditional meals khara je try tawbiyo adugi de khara tang bani magi Korean traditional restaurant khara changaga adumaina try tok tok kaisu kaide na khalla aisu dum tawre aduga kaisu kaide ba moi tangjab do spend tawrasu ko ado mayam ai hojikti aina kayam spend tawgi habado ai hapetang haijarake ai do hapta ani chatpasida aina spend tawbado mayam na di thazaroi ai do 60,000 khak spend tawre 60,000 se ai laibagi खाइदोखरगनी को लेबगी होटल गी accommodation से खाइदोखरगा चाब थकपगा transport का अदुगा main tourist attraction सिंग दुगी मगी tickets अदुगा आगी couple of shopping for my kind of skin care products खरा लाइरकपदो अदु गिदु खतंगदा आइदो 60,000 अदुमाइना spend तवरे अदो इसा इसा द पोले ना हाइजनिंगे अदो मयाम आगी ब्लॉग से लोइसनजरगे साउथ कोरिया गे अदो मयाम द इंफॉर्मेशन कयामदी पीखरे अदो मयाम ना अतोपा हंगनिंगबा अतोपा क्वेश्चन खरा लैरगदी सोइनमके आगी कमेंट अदुम पिबिरमो आई सोइन रिप्लाई तजरके अदो until my next vlog, see you, take care, 감사합니다. Super. Attention, il va hurler. Mayam non garibo. Chakcharabo.